Nupi reservation yauna Lok Sabha gi sit chamnga ga nifu humdoidagi chanipan yankhaide hengatnabagidamak ngarang Lok Sabha da vote laukiba 131 constitutional amendment bin pass tawba ngamkhidre. Bill asi pass tawda punna saruk yaba member masingi saruk ahum thokpagi saruk anina sagutkadaba adu masing yauba ngamkhidre. Apunba member chamnga ga kunipana house tu yaduna voting launabada member chani ga maudraga nipana bill asi was sagatki aduga member chani gi kuntrana bill asi gi mayokta laiki. Opposition gi maikaidagi delimitation bin ga nupi gi reservation bin ga punsinnaba kaidonungda yaroi haina thamladuna bill asina leipa asigi electoral map hongdoknaba hotnabani. Bill maithi ba pikiba asigi damak democracy kanba ngamlabani haina su hongdokki. Ngarang Lok Sabha da voting tawkiba 131 constitutional amendment bin da hojik lairiba Lok Sabha asigi sit masing chamnga ga nifu humtroi asidagi sanipan yankhai da hengatkadoriba apunba sit masing sanipan yankhai asigi manungda state sing da sit sanipan taramanga amasung union territory sing da sit kuntra manga ni. Masigi loidana matam sangna parliament amasung state assembly da nupi reservation sit cha da kuntra humdoi ohenba asisu yauribani. Ngarang vote launa kiba Bill asiga loinana ngarang Lok Sabha da pangthokkiba ordinary bill ani adudi Union Territory of Delhi, Pondicherry amasung Jammu and Kashmir da Women Quota Law Amendment Bill hanbagi damak Delimitation Bill gi Union Territories Law Amendment Bill asini. Bill asigi makha da khanrakpada opposition gi maikaidagi bill pass taunabagi damak division vote launaba dabi tawki. Division vote oirabadi bill asibu yaningba MP sing amasung yaningdaba MP sing bill asida masing chapchana khanglagani haiki. Bill asi khannarakpada opposition gi luchingba Congress ki Rahul Gandhi na Prime Minister Narendra Modi da yaningdaba phongdokladuna bill asi leipa asigi electoral map hongdoknabagidamak tawrakpani haiki. Asigumba magic asi hojikti phaba ngamle haiki. Bill asigi matangda Prime Minister Narendra Modi na haukiba sagol senumita Lok Sabha da constitution singi delimitation tawbada state amatata sokhan bangamloi haiki. Bill ahum asigi matang da sangna pass tawba ngamdana lakhiba asigi phal punamak opposition na fangani haina mahakna section ofam thangki. Bill asi Lok Sabha da maithi khaba matung Home Minister Amit Shah na haikibada nupi gi reservation sa da control humdoi thamnabagdama puthorko bill asi maithi kibada harawa phongdokkiba asi makhoi gi asoiba maramchat adu taksabani haiki. Amuromda bill ahum asi Lok Sabha da maithi khaba matungda Union Minister Kiren Rijiju na withdraw tawki.